Nupi macha ama ikai khumnaba manghanbagi maralda nupa ama courtna conviction pikre. Chahi nauribi nupi macha ama ikai khumnaba manghankhibagi thodok amada police na lokhatpa case ki while chatharakpada miyoi ama courtna maral leiri hana lauthokuna judicial custody da thajinkre. Lamfelda leiba fast track special court number 2 manipur gi just tonen maite ki court na ngarang jun gi tang kunthra da maral leiri hana lauthokiba miyoi adu huidrom amusna apokpa Heights Kalachandra Kawi Imphal East Lamlai Police Station na konba nunggoy makhalai kai dagini nupi macha ado bunamja namthek nakhiba matam aduda amusna asi chai kunthra ga humdoi ni aduga mara leiri hana ngarang lauthokiba matam da masagi chai yankhai ga humdoi shure haidi kumja 2018 gi March 3 da thokiba thogdo adugi matang da victim gi apokpina Imphal East ki Women Police Station da wakalakpadagi police na pokso eki section 6 ki makhada FIR case number 0403 2018 amalaukat ki January ba amusna 2018 gi March 9 da police na fagalaba matung mahaki mathakta investigation chathaduna prima facie evidence single loinana ayona accused amusna agi mathakta pokso eki tongan ba section singi makhada court charge sheet thagalakhibani case asigi makhata ba trial sing fast track court pokso da transfer tawraktuna hariba court asina special trial pokso case number 14 of 2019 0720 Lokhatuna trial chathaba hauki case asigi conviction hearing ngarang court asida accused oriba amusna gi mamangda court asina amusna asi crime asiga mari leinana mara leire haibadi conviction oire haina lauthoki aduga amusna makhata na sentence hearing loidi fawba judicial custody da lauthoki court asina makhata na case asigi sentence hearing tha asigi taret ki ayuk pung 10 makhai taba matamda hearing court asida hariba court asida accused ki mamangda lautholagani haina order taki Manipur da chatkani haina tonga sandok lamlaga Prime Minister Narendra Modi Manipur gi issue na thairamlaga chenkre Congress Prime Minister Narendra Modi na Manipur da chatkani haina tonga sandok lamlaga Manipur gi issue asi na thaiduna ma ki hainabi mapalam da koiduna leithokpagi thawong amuk chathaba haurakle haina Congress ki General Secretary Communication Joy Ram Ramesh na X thagatpa post amada maral sikre Joy Ram Ramesh ki post aduda lamkoina koibana flight toina tonganba PM Modi na hayengdagi hauduna tongan ba nation mangagi khongchat pa hauragani ma ki khongchat asina Manipur gi hauzik oiriba phibam US President Donald Trump ki India amasung Pakistan se spare tongna bagi wafam amadi defense official singna Indian forces sing suffer ta holiba si Prime Minister Modi gi Operation Sindur da laukiba decision aduna ni haina phongdorakiba wafam sing asi Nathai ramlaga hayengdagi hauna nation manga da chotnabagi sem sari PM Modi gi khongchat aduda Brazil da pangthokadawriba week summit yarakani hairi Ramesh ki post aduda maru oina pallebadi Manipur da tholiba irang asina maram oiraga hojik fawbada miyoi chaniga humfu hena sekre miyoi listing humfudara rom internet displaced person oiduna chahi aniwana khangliba seda ngasi fawba PM Modi na Manipur da chatuna irang asi loishina ba hona bidaba amadi waduna leiriba Manipur state asida double engine ni hairiba Government adubusu uthaiduna state asida president rules thamjinduna praja miyambu amuka hena awabagi mathakta awaba piduna thamli amaramda Ramesh ki post aduda PM moduna Pahalgam terror attack chathakraba matung numit humfudara manga ni helaba fawbada terrorist attack asigi justice phangangani haibadu ngasi fawba thabak utpangamdana leiriba asigi mathakta mahangna mapalaibak singda koining bagi asa fawriba asina takpadi Bharat ki praja singbu mahangna thawoidi haibani panba yai PM Modi na hayengdagi hauna lam koiba chatkadawriba leibak sing adudi Brazil Ghana Trinidad Tobago Argentina amasung Namibia PM gi journey asi punna numit nipani changani haina Ministry of External Affairs ki official oiba pauna phongdoli Assam da Kuki singna Thadou gi lonbu makhoi gi loni haina school gi textbook phonglam lei wathok oirakle Nomadic tribe ama oiriba Kuki singna masagi lo leijadabana Thadou lonbu Kuki gi loni haina minamduna Assam da class 6 tagi 8 fawba tamnaba textbook ama puthorakpadagi achoba wathok ama oirakle thawong adu Thadou lonbu huralaga chathakibani Madugi damak mangjawnana Thadou community dagi ayaba lawkiba leite thawong asi Guwahati High Court ki order violate tawbani haina Thadou NPD house hasauna Thadurakiba cherol amana hairi cherol asina makhata na hairibana handakta Assam government na Kuki Literature Society Assam na class 6 tagi 8 fawba tamnaba phongba textbook ta yumfam oiraga Kuki vernacular language asi subject ama oina khangan kiba amaga mari leinana textbook adu yengsiluba matamdadi Kuki loni hariba sing adu Thadou lon ngakto oiramle
Hairiba Thadou lonbu Kuki loni haijinuna textbook phongkhiba adugi matangda mangjawnana Thadou community dagi ayaba lawkhibasu leite. Thadou lonbu Kuki language haina maming thonjinbasi lon huranba amani. Maram aduna Thadou inpi dimasa hasauna thawong ase akanba mongda yaningde amasung Assam government na hairiba thawong sing ase ayaba pidinabasu khangalakli. Leiba asida British lengak leiringai matamda mioiba ama oina Magi mawong matau amasung culture gi thawong sing asi manabo oibana pulap oina Kuki haina sakhanglamkhibani adubu Kuki hariba kangbu asidi masagi lol leijade amasung ethnic maming amasu nate maram aduna Kuki asi lon ama oina sakhangba haibasi maram chade Assam government gi maikaidagi Thadou lon bu Kuki lon haina lauthokpasi yamna chumdaba amani Thadou lon oina sakhangadabani 1940 dagi hauduna manipuri da Thadou community gi ayaba yaudana Thadou lon ase Kuki gi lon oina sakhangnabagi process sa thaduna lakhibani adubu hiramasiga mari leinana Guwahati High Court na takhiba order amagi matungina Thadou Pau My Literature Society amasung Kuki Literature Society anigi expert body singna yengsilaba matungda tha taruki matungda masigi report ama government da submit tawraga madugi matung ina waref lawnaba khangan khiba leikrabani loinana 1996 ki March 15 da government of Manipur gi maikaidagi lona si Thadou Kuki haina sakhangani haina order issue tawkhrabani Hairiba decision adu Guwahati High Court na takhiba decision gi matung inani order asi India pumbada chatnagadabani hairi maram aduna Thadou lon bu Kuki lon haina maming onthokpa asi court ki order violate tawbani hairi irang leiri makhai miyamna pamliba lenga kaidongai de sulakpo oithokloi Bisorjit state asigi miyamna miyamgi mihut singna semba lenga ama leihanba pamliba su hairiba lenga adu lakpo oithokloi lamdam asida tangdu leita daba phibam ama laklaba khakta da miyamna pamliba du oithokani haina thongju kendra MLA TH Bisorjit na phongdokre Manipur State Badminton Association asinduna ngasi DM University ki campus ta pangthokpa thoram amagi sideline da paumi singa unaba amada MLA na wafam asi phongdokhibani unaba du da paumi singi maikaidagi Union Home Minister Amit Shah na thingba ama leibadagi hauzik fawba state asida BJP na luchingba lenga ama semba ngamdabani haiba wafam ama laklibasi kaya yamna chumbano haina hangbada MLA Bisorjit na makhata na haikibada wafam adu kaya yamna chumbano kanada haikibano wafam madugi source kaya yamna chumlibano haibasi hangningai oi madugumba wafam sing adugi matangda mahaki knowledge leite hawada yumfam oiba pauda thajaba chumba oigani haiba thajade state asi yamna luba tangkak amada leiribani haukiba chahi 2023 gi May 3 dagi thokiba laibak thiba thawdo adu amu hana thoktanaba center gi maikai dagi angamba thakta honari haibasi aikoi pumbana khanglaba wafamni hanagi amatoiba tangdu leitaba punsi adu hanjinaba honabada aikoi pumbana thaudang Lobo changi aikoi puna pukchel sengna hona minaraba khakta da lamdam asida santi purakpa ngamgani mahaki wakhal londadi lamdam asida tangdu leitaba ama puraklaba khakta da miyamna pamliba popular government ama adu lakpa oithokani tangdu leitaba phibam puraktriba fawbadi miyamna pamliba du oithokpada wagani haina phongdokhi Delhi da matam helaba gari lak humfugani thoi ngasidagi pam singda thau hanba thingkre Delhi da nongma ge air pollution hengalakli basi thingnabagi damak Delhi government na ngasidagi hauna union territory asida thaunariba chahi tara helaba diesel gari amasung chahi tara manga helaba petrol gari sing oil pump singda thaupi ba thingkre masina maram oiraga union territory asida matam helaba gari lak humfugani thoi hena pump singda thau hanba phangdre adubu mara asida lon thumna thau hanaba honaramba matam helaba gari kharasu Delhi police na fagatpa hokre Delhi government na paikhalakli ba khongthang asi state aduda air pollution thingbaga mari leinana Commission for Air Quality Management na pirakhiba direction matung inani hariba thaba asi hena effective oinaba detail oiba SOP issue tawkhibaga loinana traffic police amasong transport official singda chalan kakpa yauna ahenba sakti kaya amasu pikre khongthang asi hena mapung fana bagidamak Delhi da leiriba petrol pump khudingmakta Delhi police ki personal darkar gi matung ina amadagi na chama phawba deploy tawri loinana transport department gi maigai degi so mobile exclusive team yankhaiga mapan na koina check tawbagi thabak chathari hairi Telangana industry mai chakpada miyoi nifugani thoi shivre masing hengalakpa yari ngarang numidang Hyderabad ki Sangareddy da pharma plant ama pokhaibada miyoi nifugani thoi shire asibhakchang hengalakpa yari hairi Pau sina makhata na hairibana pokhaibagi thawdo adu India gi southern state ama oiriba Telangana da leiriba pharmaceutical factory ama da thokhibani Pharma plant pokai rakhiba duda maheulang poki thodok su thoki asibhakchang asi masing hengalakpa yari hairi Hyderabad ki state fire service ki director JV Narayan yauna haikibada thodo adu factory aduda leiba spray dryer unit ama pokhaibadagi thokhibani hariba spray dryer unit asi drug semnabagi raw material sing powder oina ta khaibada sijinnaba unit amani Sigachi Industry Limited asi leiba asigi oina pharmaceutical ingredients sing
ꯗꯤꯜ ꯇꯧꯕ ꯑꯆꯧꯕ ꯀꯝꯄꯦꯅꯤ ꯑꯃꯅꯤ꯫ ꯑꯃꯔꯣꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯨꯄꯥ ꯂꯥꯈ 2ꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯐꯒꯛꯆꯥꯎ ꯏꯈꯥꯏꯗ ꯆꯪꯍꯟꯈꯤꯗꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ आर्टिकल 19 ꯈꯣꯡꯒꯥꯎꯅꯕꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯝꯃ꯭ꯌꯨꯅꯦꯜ ꯑꯥꯏꯗꯤयोꯂꯣꯖꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯕꯐꯔ ꯖꯣꯟ ꯍꯥꯏꯕ ꯑꯃ ꯈꯥꯏꯗꯣꯛꯇꯨꯅ MP ꯑꯃꯅ ꯃꯍꯥꯛꯀꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯣꯏꯔꯤꯕ ꯖꯒꯥ ꯑꯃꯗ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯈꯤꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯇꯩꯗ ꯊꯣꯛꯂꯝꯂꯣꯏ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ MP ꯑꯀꯣꯏꯖꯝ ꯕꯤꯃꯣꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ MP ꯑꯁꯤꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯔꯤꯕꯅꯣ? ꯖꯨꯟ 16ꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯂꯩꯇꯥꯟꯄꯣꯛꯄꯤꯗ ꯃꯤꯇꯩꯁꯤꯡꯅ ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯂꯧ ꯈꯣꯏꯕ ꯆꯪꯕꯗ ꯀꯨꯀꯤꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯨꯟ 10ꯗ ꯐꯨꯕꯥꯂꯥꯗ ꯂꯧ ꯎꯕ ꯆꯪꯕꯗ ꯀꯨꯀꯤꯁꯤꯡꯅ ꯀꯥꯞꯊꯣꯔꯛꯄ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯌꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯣꯏꯔꯤꯕ ꯐꯒꯥꯎꯆꯥꯎ ꯏꯈꯥꯏ ꯃꯈꯥ ꯂꯩꯀꯥꯏ ꯕꯖꯥꯔꯗ ꯆꯪꯅꯕ ꯍꯣꯠꯅꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯕꯐꯔ ꯖꯣꯟ ꯍꯥꯏꯕ ꯑꯃ ꯊꯝꯗꯨꯅ ꯆꯪꯍꯜꯂꯛꯈꯤꯗꯕꯁꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ आर्टिकल 19 ꯐ꯭रीꯗꯝ ꯑꯣꯐ ꯃꯨꯚꯃꯦꯟꯠ ꯑꯁꯤ ꯈꯣꯡꯒꯥꯎꯅꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯕꯐꯔ ꯖꯣꯟ ꯍꯥꯏꯅ ꯊꯝꯂꯤꯕ ꯑꯗꯨ ꯏꯔꯥꯡ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ 7ꯁꯨꯕ ARꯅ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯁꯦꯝꯂꯝꯈꯤꯕꯅꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯗꯣꯀꯨꯃꯦꯟꯠ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯇꯁꯦꯡꯅ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯍꯥꯏꯕꯤꯔꯣ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫